Mayambo apaba numit ngasi chinglem kraba numit asida CCAYF Executive ki maikaidigi haraw nungaiba pawjal aldo puraksari habidi laiba June date 11 to 16 masi unong asida CCAYF ki 4th Youth Camp masi summer camp oina koi pangthogadawri aduna hujik ay leiriba mapam ase akoi pangthogadaba Youth Camp gi mapam Green Tree Academy masidani adana youth mayam na lakpiyu cooperate tawbiyu support tawbiyu masi khoi youth mayam gi program ni khoi youth ama oina lingjan ama oina manare harga ishor da makta ama su khoi youth singi da makta khoi thaugat pa thoram ama sung ishor thagat pa gi thoram ase khoi pangtho minasi aina hojik leiriba mafam asi Makhan River asini akhoi mayam soidana asi mafam asida chatle hairaga game matong sida asi mafam da mayam activities soi da pangthong phangani aduna nungsibi da mayam akhoi gi Adventists youth mayam akhoi gi summer camp asida lakpire hairaga phajakraba mafam asida akhoi activities pangthong minasi hainasu invite tawningi Youth Camp program asigi maram asida aina kitang haizage ahanbada akoina registration 300 per head asi laizagani masida akoina fooding amadi akoigi t-shirt chana thaknaba kyamum shoshida yauzari akoina spiritual program worship Bible games kit kyamum sho akoina sanaba phangani aduga recreational program asida akoina nature walk shigumba kyamum sho laizagani Masidagi hena thoidok hendok na akoina workshop program for spiritual amadi personal program ge shigumba kyamrom nungaiba program se khoina leizagani akoi central circle da leiriba youth mayam amasung asigi paujal tariba youth mayam soi dena akoi gi summer camp meeting asida saruk yabiu haina akoina hajari